angang popek lo bukan angang Jepang muka kau dah dumcat halle. Bayang angang tu coba kan orang mana ke tik pulih haba. Hi guys, I'm back. Hi guys, mayang ngasi di ko video ngasi lagi tu nambah hoge tau punya ko sam ko jepuk loi. Kayak angang ki sampulu bagi. Ado kino tau ke. Video ngasi lagi tu khaga tu hapa hoge tau punya buko. I think hangai potharure ai ngarang hapta ani mapung phagre buko delivery loi ba. Hapta ani mapung ngarang phagre do ngarang bao dum pothagre hai tai hakchang je pothao bodi pothai buko ado ngak sidi yam na hai tai angang mo bu pithak koi mai yeng ba khot ba leidana ko mana to nung men jan bra ko chan bra na check to dab ja de na ka de na ngak sidi yam na ri swai area sidi yam nai buko ado ai video jeng asi dagi number hogen tau bane buko ado video je aina dum aigi pregnancy journey je dum mayam da dum share tau ga lai de na ko aigi YouTube ki platform ma lei jabni na ko thama banje hogi ba khanghau de na tra aina dum thago dingi dum update mayam tawra ka hojikti delivery se loi khre khanghau de comment sida ngang han da ne nang na bu kang wadi kui re na chan su ko de su ko de tau ba do hojikti loi ga ning ja ga nok ning e ba adu na aigi pregnancy gi matang da oina aina dum video je dum sema ke tau bane ba haidi dum story hai tare wari dum liya ke daun agi han ba pregnancy ga second ga ko ai anir angang pom ni ne ko adu na dum khena ba gumba adu ga awa nungai myam da ko ai subscriber dine ko nupi ne hena yam thi na hele ba adu na ina share dau jabani mai jang hang ga angang gi sapon dum tai ba ko adu ke hai ne mi na di no thok pani angang ga chap ma nai ne kholi ne ha ko adu ga jo khang de ai mai pha ga chei ba mai na sapon gum ba ta ba do na dum ai product amani dum ulam ge bako the Derma Co gi product ne dalai re sigi product hum jine dalai re amana face wash ne amana serum ne aduga amana sunscreen ne bako sigi hum je mathang dum ulake ahan bada sigi salicylamide anti acne face wash si je hana dum sijinar ulake bako sigi face wash da 2% salicylic acid amati 2% ne asinamide yaure bako hadi tongan daina rudraga sigi product ma khaksna acne masung acne mark to phajana work to bodo adu oyeba hadi acne kha hantha nataba ko acne mark so hanthan ba do adu oye aduga mathang da serum mutai done sigi salicylamide anti acne serum jine ko sisu dum chap manai ko magi face wash tuga sidana 2% salicylic acid adu sina 5% ne asinamide yawa hai tare ne work to bodi sa gi face wash tuga chap manana tawe ba ko sisu maroi ne acne mark da hai tare ne aduga mathang da leire 1% hyaluronic sunscreen aqua gel aduga magi mawong sa smaina tawe ba ko haidi yam thuna jar chup chan ba do adu oye hai fet tai kanda aduga sigi sunscreen sina SPF 50 PA++++ yawe ba aduna sun damage dagi yam phajana ngakthwe hojik kalen oibani na yam nungai ba ko sizina bada aduga mai je ke haini yamna lightweight oibado adudo oeba aduga manam jom ta chen de ba adu ising dongna yam thuna dissolve to budo adudo oeba hojik ai loina mak sizina ba loi gare ahumdo aduga mayam da Derma Co gi product khuding mak se fragrance free loin oini haidi manam mata che loiba ko aduga sigi product se kai gumma mayam na pam tar ga su magi Derma Co gi masagi app tagi lebi batar ga de agi coupon code kajal 2024 season of you 20% off oi doine ba ko aduga atoba karam app ta fangi hai kanda Nykaa Amazon Flipkart Purple da su fangani so the Derma Co has empowered 15,000 plus students this year with their young scientist initiative. Every time you buy from them they will link your order to a child that they help educate along with Bhumi Foundation. aduna mayam product kudi magtik loin magtawra bane pami batar dum check out to biro ka ado adudi hawra age wari se kai ko aigi pregnancy ayamban animak hai tare ne ko angang animak se 40 weeks direct kaino tawe mirole ba haidi tha do mapung phana pokko do adu oye ba ko ndo handaki budi kaino tawe numit humni watle hai tare adu mamangi sayol gi direct 40 days 40 weeks suraga ne ko pokpane ba direct 40 weeks so manu mitai tare ne ado ai due date se handaki se ko 19 April tha bane ba ko adu 19 April thar bane adu duga moigi angang bu amda gi hapta ko dingi adum check chat ba do adu do 15 April je da ta ba hai tare ne ko aroi ba check oina ko 15 April da tare adu da check chat kana doctor na admit tawro na ngasi ma admit tawro na haidana ai mamangi video da di yawre na ko adu har se dum hai ne ba ko 15 da admit tawro na har ga admit tawre ba ko aduga date se 19 du bong ngai drabani na puknung narak padudi tawde bu ko ingonda adu ga admit adum tawre puknung na tre na aduga moina hai dang da hayeng ayu pung mari dagi hida kapa hawrasi na hai bu ko
ꯑꯗꯨꯒ ꯑꯩꯗꯤ ꯄꯨꯡ 4ꯗ ꯄꯣꯛꯑꯁꯦꯅ ꯍꯥꯏꯕ ꯈꯟꯗꯅꯅꯦꯀꯣ ꯀꯩꯅꯣꯅꯦ ꯄꯨꯛꯁꯨ ꯅꯥꯔꯛꯇꯦ ꯀꯥꯏꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯍꯥꯟꯕꯩꯗꯣ ꯑꯗꯨꯗꯨꯒ ꯄꯨꯡ 4ꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯍꯧꯖꯦꯅ ꯍꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯄꯨꯡ 4 ꯆꯞ ꯆꯥꯅ ꯃꯣꯏꯅ ꯍꯧꯗꯣꯔꯛꯑꯦ ꯑꯍꯤꯡꯗꯨꯃ ꯂꯦꯛꯑꯦꯗꯅꯀꯣ ꯑꯗ ꯄꯨꯡ 4 ꯆꯞ ꯆꯥꯅ ꯃꯣꯏꯅ ꯍꯧꯗꯣꯔꯛꯑꯦ ꯑꯗꯨꯗꯨꯒ ꯍꯤꯗꯥꯛ ꯀꯥꯞꯄꯁꯦꯅ ꯍꯧꯗꯣꯔꯛꯑꯦ ꯑꯗꯨꯗꯨꯒ ꯍꯤꯗꯥꯛ ꯑꯃ ꯍꯥꯞꯄꯦ ꯍꯤꯗꯥꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯍꯤꯗꯥꯛꯁꯦ ꯗꯥꯏꯔꯦꯛ ꯀꯥꯞꯄ ꯅꯠꯇꯦꯕꯀꯣ ꯍꯤꯗꯥꯛꯁꯦ ꯑꯩꯈꯣꯏꯗ ꯍꯥꯞꯆꯟꯕꯅꯦꯕꯀꯣ ꯑꯗꯨꯝ ꯑꯉꯥꯡ ꯄꯣꯛꯐꯝꯗ ꯍꯥꯞꯆꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯍꯥꯞꯄꯒ ꯑꯩ ꯃꯃꯥꯡꯒꯤꯗꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯦꯕꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯥꯏꯔꯣꯜꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯀꯦꯕꯀꯣ ꯁꯥꯏꯔꯣꯜꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯃꯣꯏꯅ ꯊꯥꯔꯛꯄ ꯗꯥꯏꯔꯦꯛ ꯗ꯭ꯌꯨ ꯗꯦꯠ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯆꯦꯛ ꯆꯠꯂꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯄꯨꯛꯁꯦ ꯅꯥꯔꯤ ꯁꯥꯔꯤꯗꯤ ꯇꯧꯕ ꯍꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯞꯇꯦꯝꯕꯔ 23ꯗ ꯗ꯭ꯌꯨ ꯗꯦꯠ ꯊꯥꯕꯅꯦ 24ꯗ ꯄꯣꯛꯑꯦꯕꯀꯣ ꯁꯥꯏꯔꯣꯜꯅ 2020ꯒꯤ ꯑꯗꯨꯗ ꯑꯦꯗꯃꯤꯠ ꯇꯧꯔꯣꯅ ꯍꯥꯏ ꯑꯗꯨꯒꯤꯗꯤ ꯄꯨꯛꯁꯦ ꯅꯥꯔꯒ ꯑꯍꯤꯡꯗ ꯈꯥꯡꯉꯝꯃꯛꯇꯗꯅ ꯑꯍꯤꯡ ꯄꯨꯡ 12ꯗ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯦꯗꯃꯤꯠ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯨ ꯑꯣꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯇꯦꯁ ꯅꯨꯡ ꯇꯧꯕ ꯈꯣꯠꯄꯗ ꯄꯨꯡ 11 ꯇꯥꯔꯦ ꯑꯍꯤꯡꯒꯤ ꯑꯗꯨꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛꯀꯤ ꯄꯨꯡ 11ꯗ ꯄꯣꯛꯄꯅꯦꯕꯀꯣ ꯁꯥꯏꯔꯣꯜꯁꯦ ꯑꯗꯨꯀꯥꯟꯗꯗꯤ ꯃꯁꯥꯒꯤ ꯄꯨꯛꯁꯦ ꯅꯥꯖꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯅꯥꯕꯗꯣ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯈꯥꯡꯉꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯥ ꯍꯦꯟꯅ ꯅꯥꯕꯗꯣ ꯑꯗꯨꯗꯣ ꯈꯪꯍꯧꯗꯦꯕꯀꯣ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯅꯣꯔꯃꯦꯜꯂꯤ ꯅꯥꯖꯔꯛꯄꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯍꯟꯗꯛꯇꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯊꯤꯅ ꯑꯣꯟꯅ ꯇꯩꯅꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯉꯥꯡ ꯄꯣꯛꯄꯁꯦ ꯀꯩꯁꯨ ꯋꯥꯗꯦꯀꯣ ꯀꯥꯏꯅ ꯁꯥꯏꯔꯣꯜꯒꯤꯗ ꯈꯟꯈꯤꯕꯀꯣ ꯍꯥꯏꯇꯥꯔꯦ ꯑꯁꯤꯕꯨ ꯑꯉꯥꯡ ꯇꯞꯇꯥꯏ ꯄꯣꯛꯂꯝꯅꯤ ꯀꯥꯏꯅ ꯈꯟꯈꯤꯕꯀꯣ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯅꯥꯖꯔꯛꯄꯅꯤꯅꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯍꯤꯗꯥꯛꯁꯦ ꯍꯥꯞꯆꯟꯈ꯭ꯔꯒ ꯍꯦꯛ ꯍꯥꯞꯄꯗꯒꯤ ꯅꯥꯕꯗꯨꯅ ꯉꯥꯛꯇꯪꯗꯤ ꯐꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯄꯨꯡ ꯀꯌꯥꯅꯣ ꯄꯨꯡ 4ꯗꯒꯤꯅꯦꯕꯀꯣ ꯍꯤꯗꯥꯛ ꯍꯥꯞꯄꯤꯁꯦ ꯑꯗꯨꯗꯨꯒ ꯄꯨꯡ 4ꯗꯒꯤ ꯅꯥꯕꯗꯨꯅ ꯄꯨꯡ 1 ꯇꯥꯔꯝꯗꯥꯏꯗ ꯄꯣꯛꯄꯅꯦꯕ 1 ꯇꯥꯒꯗꯕ ꯃꯤꯅꯤꯠ 8 ꯋꯥꯠꯂꯤꯉꯩꯗ ꯄꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯐꯥꯎ ꯈꯥꯡꯉꯒ ꯂꯩꯔꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4ꯗꯒꯤꯅ 4, 5, 6, 7, 9, 10, 11, 12 ꯄꯨꯡ 10ꯒꯤ ꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯈꯥꯡꯉꯒ ꯂꯩꯅꯦꯕ ꯍꯦꯛꯇ ꯑꯩꯗꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯁꯣꯟꯕ ꯂꯥꯏ ꯃꯌꯥꯝ ꯑꯗꯒꯤ ꯀꯞꯄ ꯑꯁ ꯀꯩꯅꯣꯅꯦ ꯁꯥꯏꯔꯣꯜꯒꯤꯗꯒꯗꯤ ꯑꯩ ꯀꯩꯝꯇ ꯀꯞꯐꯧꯗꯦ ꯀꯞꯄꯁꯨ ꯅꯪꯍꯧꯗꯦ ꯑꯗꯨꯗꯨꯒ ꯀꯩꯁꯨ ꯅꯥꯕꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯥꯎꯗꯕ ꯌꯦꯛꯄꯗꯣ ꯄꯨꯛ ꯌꯦꯛꯄꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯅꯥꯕꯗꯤ ꯅꯠꯇꯦꯀꯣ ꯌꯦꯛꯄꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯑꯁ ꯈꯪꯗꯦ ꯍꯤꯗꯥꯛ ꯍꯥꯞꯆꯜꯂꯒ ꯅꯥꯍꯟꯕ ꯍꯥꯏꯗꯤ ꯑꯥꯔꯇꯤꯐꯤꯁꯦꯜ ꯑꯃꯒ ꯅꯣꯔꯃꯦꯜ ꯑꯃꯒ ꯊꯦꯡꯅꯔꯕꯅꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯄꯨꯛ ꯅꯥꯕ ꯌꯥꯝꯅ ꯋꯥꯕꯗോ ꯊꯦꯡꯅꯩꯌꯦꯕ ꯈꯪꯕ꯭रा ꯍꯥꯏꯗꯤ ꯈꯪꯐꯝ ꯈꯪꯗꯕꯗꯣ ꯑꯁ ꯈꯪꯗꯦ ꯁꯥꯏꯔꯣꯜꯒꯤꯗꯒꯗꯤ ꯍꯦꯛꯇ ꯈꯨꯇꯨꯝꯁꯦ ꯁꯨꯃꯥꯏꯅ ꯇꯥꯁꯜꯂꯒ ꯈꯥꯡꯕ ꯉꯝꯃꯦꯕ ꯏꯁꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯥꯡꯀꯥꯟꯗ ꯈꯥꯡꯉꯝꯃꯦꯕ ꯍꯟꯗꯛꯀꯤꯁꯤꯅ ꯍꯦꯛꯇ ꯀꯩꯅꯣꯅꯦ ꯄꯨꯛꯁꯦ ꯌꯦꯛꯄꯗ ꯑꯩ ꯍꯧꯖꯤꯛꯇꯪꯒ ꯑꯉꯥꯡ ꯄꯣꯛꯄ ꯂꯣꯏꯔꯦꯀꯣꯅ ꯍꯥꯏꯔꯒ ꯑꯩ ꯍꯧꯖꯤꯛꯇꯪ ꯋꯥꯈꯟꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯂꯣꯏꯈ꯭ꯔꯦꯀꯣꯅ ꯈꯟꯕꯗ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯛꯇ ꯃꯣꯝꯄꯥꯛꯇꯣ ꯄꯥꯏꯕ ꯃꯣꯏꯒꯤ ꯗꯣꯛꯇꯔꯒꯤ ꯐꯃꯨꯡꯗꯨꯗ ꯄꯥꯏꯕ ꯑꯁ ꯈꯪꯗꯦ ꯗꯣꯛꯇꯔ ꯅꯔꯁꯀꯁꯦ ꯈꯣꯡꯄꯥꯛꯅ ꯀꯥꯎꯅꯤꯡꯕ ꯗꯟꯖꯥꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯑꯁ ꯈꯪꯗꯦ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯗꯨꯒ ꯈꯪꯗꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯥꯝꯅ ꯑꯥꯔꯇꯤꯐꯤꯁꯦꯜ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯈꯪꯐꯝ ꯈꯪꯗꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯑꯩꯅ ꯑꯉꯥꯡ ꯄꯣꯛꯄꯗ ꯍꯟꯗꯛꯀꯤꯗꯤꯀꯣ ꯃꯣꯏꯒꯤ ꯂꯦꯕꯔ ꯔꯨꯝꯁꯦ ꯁ꯭ꯇꯦꯖ 1, ꯁ꯭ꯇꯦꯖ 2ꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯗꯣ ꯁ꯭ꯇꯦꯖ 1ꯗ ꯂꯩꯔꯤꯕꯀꯣ ꯗ꯭ꯔꯤꯞ ꯌꯥꯜꯂꯒ ꯁ꯭ꯇꯦꯖ 1ꯗ ꯂꯩꯍꯜꯂꯦ ꯑꯗꯨ ꯍꯤꯗꯥꯛꯇꯣ ꯍꯥꯞꯆꯜꯂꯒ ꯈꯥꯡꯕꯁꯦ ꯉꯝꯗ꯭ꯔꯕꯅꯦ ꯑꯗ ꯑꯩꯁꯦ ꯄꯛꯁꯪꯗ ꯁꯪꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯁꯪꯉꯒ ꯑꯉꯥꯡꯁꯦ ꯊꯣꯛꯂꯛꯄ ꯍꯧꯔꯦꯕ ꯍꯥꯏꯗꯤ ꯂꯦꯕꯔ ꯔꯨꯝ ꯗꯥꯏꯔꯦꯛꯇ ꯆꯪꯗ꯭ꯔꯤꯉꯩꯗꯀꯣ ꯑꯗꯨ ꯍꯦꯛꯇ ꯏꯁꯥꯁꯦ ꯋꯥꯔꯒ ꯄꯨꯛꯁꯦ ꯅꯥꯔꯤꯉꯩꯗꯨꯗꯅꯦꯀꯣ ꯃꯣꯏꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯦ ꯊꯣꯛꯂꯛꯄ ꯍꯧꯔꯕꯅꯤꯅꯅꯦꯀꯣ ꯈꯪꯕ꯭ꯔꯥ ꯁꯣꯝꯗ ꯆꯠꯂꯣ ꯁ꯭ꯇꯦꯖ 2ꯗꯨꯗ ꯄꯣꯛꯇꯣꯏꯅꯦꯕ ꯄꯣꯛꯄꯅꯦꯀꯣ ꯗꯥꯏꯔꯦꯛ ꯂꯦꯕꯔ ꯔꯨꯝꯗꯀꯣ ꯑꯗ ꯆꯠꯂꯣ ꯇꯧꯔꯒ ꯍꯦꯛꯇ ꯏꯁꯥꯁꯦ ꯋꯥꯔꯒ ꯍꯥꯏꯔꯒ ꯅꯨꯡꯂꯪꯅꯤꯀꯣ ꯆꯠꯂꯒꯅꯤꯀꯣ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪꯈꯛ ꯄꯨꯁ ꯇꯧꯕꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦꯕ ꯑꯉꯥꯡꯁꯦ ꯑꯗꯨꯗꯩꯗꯤ ꯋꯥꯈꯟꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯏꯁꯥꯗ ꯌꯥꯡꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅꯀꯣ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯍꯥꯏꯁꯤꯃꯛꯇꯕꯨ ꯑꯉꯥꯡꯗꯣ ꯄꯨꯛꯇꯣ ꯌꯥꯝ ꯊꯤꯅ ꯌꯦꯛꯑꯝꯃꯒ ꯑꯉꯥꯡꯗꯣ ꯍꯦꯛ ꯊꯣꯛꯈꯤꯕꯗꯩꯗꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯐꯗꯣꯏꯅꯤꯗꯅꯀꯣ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯌꯦꯛꯄ ꯈꯣꯠꯄ ꯀꯔꯤ ꯀꯔꯥꯗꯣ ꯂꯣꯏꯅꯃꯛ ꯁ꯭ꯋꯥꯏ ꯂꯥꯎ ꯃꯥꯡꯈꯤꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯅꯥꯔꯒ ꯑꯃꯨꯛꯇꯪ ꯄꯨꯁ ꯇꯧꯕꯗ ꯑꯃꯨꯛꯇꯪꯈꯛ ꯁꯪꯕꯗ ꯊꯣꯛꯈꯤꯕꯀꯣ ꯑꯗꯣ ꯃꯃꯥꯡꯒꯤꯗꯗꯤ ꯍꯩꯇꯕꯅꯤ나 ꯀꯩ ꯍꯥꯏꯅꯤ ꯈꯪꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤꯅꯅꯦꯀꯣ ꯄꯨꯡꯒꯥꯏ ꯑꯃꯃꯨꯛ ꯆꯪꯉꯦꯕ ꯁꯥꯏꯔꯣꯜ ꯄꯣꯛꯀꯥꯟꯗꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯁ ꯄꯨꯔꯥ ꯄꯣꯛꯈꯤꯕꯗꯨꯏꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯁꯪꯕ ꯈꯣꯠꯄꯗ ꯋꯥꯕ ꯈꯣꯠꯄꯗꯣ ꯀꯩꯝꯇ ꯇꯧꯍꯧꯗ꯭ꯔꯦꯕ ꯐꯠ ꯂꯥꯎꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯃꯤꯅꯀꯣ ꯁꯤꯅꯦ ꯃꯌꯥꯝ ꯁꯤꯅꯦ ꯑꯩꯒꯤ ꯗꯦꯂꯤꯚꯔꯤ ꯁ꯭ꯇꯣꯔꯤ ꯍꯥꯏꯕꯨ ꯑꯉꯥꯡꯗꯣ ꯄꯣꯛꯈ꯭ꯔꯦ ꯂꯣꯏꯔꯦ ꯑꯗꯨꯗꯨꯒ ꯑꯉꯥꯡ ꯄꯣꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯑꯉꯥꯡꯁꯦ ꯄꯝꯃꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯠꯍꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯏꯒꯤꯗꯤ ꯑꯗꯨꯗꯨꯒ ꯅꯨꯃꯤꯠ 2-3 ꯂꯩꯕꯁꯤꯗ ꯏꯁꯥ ꯏꯊꯟꯗꯅ ꯂꯣꯏꯅꯃꯛ ꯁꯦꯕ ꯑꯉꯥꯡꯒꯤ ꯄꯣꯠ ꯑꯃ ꯃꯈꯥꯗ ꯇꯥꯈꯤꯕꯐꯥꯎ ꯈꯨꯟꯕꯤꯅꯤꯡꯉꯥꯏ ꯂꯩꯔꯣꯏꯗꯣꯏꯅꯦꯕ ꯏꯊꯟꯗꯅ ꯂꯣꯏ ꯇꯧꯖꯩꯗꯅꯀꯣ
ꯑꯗꯨꯗꯨꯒꯤ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤꯕꯨꯁꯤꯗ ꯂꯣꯏꯔꯦ ꯃꯇꯦꯛ ꯑꯃꯇꯪꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯀꯣ ꯏ ꯅꯧꯔꯤꯕꯅꯤꯅ ꯈꯔꯕꯨꯗꯤ ꯉꯥꯡꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟꯇ ꯌꯥꯎꯋꯦ ꯑꯍꯥꯟꯕꯒꯤ ꯑꯣꯄꯔꯦꯁꯟꯗꯣ ꯑꯀꯣꯟꯕꯩꯅ ꯅꯣꯔꯃꯦꯜꯂꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯃꯛ ꯅꯣꯔꯃꯦꯜ ꯉꯥꯛꯇꯅꯦ ꯑꯗꯨꯗꯨꯒ ꯈꯔ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯉꯥꯡꯁꯦ ꯅꯣꯔꯃꯦꯜ ꯉꯥꯛꯇ ꯄꯣꯛꯏꯔꯣ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯌꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯑꯅꯤꯃꯛ ꯅꯣꯔꯃꯦꯜ ꯉꯥꯛꯇꯅꯦ ꯑꯉꯥꯡꯁꯦ ꯑꯩꯅ ꯂꯧꯔꯨꯔꯦꯕꯀꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯉꯥꯛꯇꯪ ꯃꯨꯊꯠꯂꯒ ꯑꯩꯈꯣꯏ ꯃꯥ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯑꯩꯈꯣꯏ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏ ꯇꯧꯋꯦ ꯑꯉꯥꯡꯗꯤ ꯑꯩꯅ ꯑꯗꯨꯝ ꯂꯧꯖꯩꯌꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯀꯣꯛꯇꯥꯁꯦ ꯈꯔ ꯊꯤꯔꯤꯕꯅꯦ ꯃꯔꯛꯁꯦ ꯄꯩꯔꯒ ꯇꯨꯝꯕꯒꯤꯀꯣ ꯑꯗꯣ ꯑꯇꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯅꯣꯔꯃꯦꯜ ꯄꯣꯛꯄꯒꯤ ꯍꯣꯏ ꯑꯩꯅꯁꯨ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯗꯤ ꯅꯣꯔꯃꯦꯜ ꯄꯣꯛꯆꯒꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯖꯕꯅꯦꯕꯀꯣ ꯑꯗꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯅꯣꯔꯃꯦꯜ ꯂꯣꯏꯅꯃꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯣꯏꯔꯤꯕꯀꯣ ꯌꯦꯡꯉꯨꯁꯦ ꯌꯦꯡꯉꯨꯁꯦ ꯌꯥꯝ ꯆꯥꯎꯔꯕꯅꯦ ꯃꯌꯥꯝ ꯆꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯄꯣꯛꯄ ꯄꯣꯠ ꯑꯗꯣ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯃꯛꯁꯦꯀꯣ ꯁꯥꯏꯌꯣꯜꯁꯨ ꯑꯗꯨꯒ ꯃꯥꯁꯨ ꯀꯩꯅꯣ ꯇꯧꯋꯦ KG 1ꯒ ꯒ꯭ꯔꯥꯝ 900 ꯂꯣꯏꯅꯃꯛ ꯍꯦꯜꯂꯦꯕꯀꯣ ꯒ꯭ꯔꯥꯝ 900 ꯌꯧꯒꯗꯕ ꯈꯤꯇꯪ ꯒ꯭ꯔꯥꯝ 50ꯒꯨꯝꯕ ꯋꯥꯠꯄ 10ꯒꯨꯝꯕ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯁꯥꯏꯌꯣꯜꯒ ꯃꯥꯒ ꯆꯥꯎꯕ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯉꯔꯥꯡ ꯅꯨꯃꯤꯠ 14ꯅꯤ ꯁꯨꯈ꯭ꯔꯦ ꯁꯦ ꯉꯁꯤꯗꯤ 35ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯦ ꯊꯥ ꯊꯥꯒꯤ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯚꯤꯗꯤꯑꯣꯗ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯀꯥꯟ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯝ ꯇꯣꯏꯅ ꯎꯠꯄꯁꯨ ꯌꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯇꯦꯛ ꯃꯇꯦꯛꯇꯤ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯑꯗꯣ ꯁꯤꯅꯦ ꯑꯉꯥꯡꯁꯦ ꯅꯥꯇꯣꯟꯗꯤ ꯑꯩ ꯃꯥꯜꯂꯦꯅ ꯍꯥꯏꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯃꯄꯥꯅꯁꯨ ꯍꯥꯏꯌꯦ ꯅꯥꯇꯣꯟꯁꯦ ꯑꯩ ꯃꯥꯜꯂꯦꯅ ꯍꯟꯗꯛꯁꯦꯀꯣ ꯑꯗꯣ ꯈꯪꯗꯦ ꯗꯣꯁ ꯂꯩꯔꯦ ꯗꯤꯡ ꯗꯣꯡ ꯌꯥꯝ ꯎꯠꯂꯔꯣꯏꯒꯦ ꯃꯌꯥꯝ ꯑꯉꯥꯡꯁꯦ ꯆꯥꯎꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯅꯥꯒꯁꯦ ꯄꯨꯛꯇꯦꯛ ꯇꯦꯛꯈꯩ ꯄꯣꯛꯂꯛꯑꯦ ꯍꯥꯏꯕ ꯃꯅꯥ ꯁꯣꯝꯒꯤꯁꯨ ꯇꯦꯛꯏꯗꯅꯀꯣ ꯑꯗꯨꯗꯨꯒ ꯇꯣꯁꯅ ꯇꯦꯛꯑꯒ ꯄꯣꯛꯂꯛꯑꯦ ꯅꯠꯇꯦ ꯑꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯆꯥꯎꯕꯩ ꯑꯣꯏꯗꯣꯏꯔꯥ ꯄꯤꯛꯄꯩ ꯑꯣꯏꯗꯣꯏꯔꯥ ꯃꯅꯥꯒꯁꯦ ꯇꯦꯛꯑꯒ ꯄꯣꯛꯂꯛꯑꯦ ꯑꯩꯁꯨ ꯅꯥ ꯇꯦꯛꯇꯦ ꯃꯄꯥꯁꯨ ꯅꯥ ꯇꯦꯛꯇꯦ ꯃꯥꯅ ꯅꯥ ꯇꯦꯛꯑꯦ ꯁꯥꯏꯌꯣꯜꯁꯨ ꯇꯦꯛꯇꯦ ꯑꯗꯣ ꯃꯃꯤꯡꯕꯨꯗꯤ ꯃꯄꯥꯅ ꯊꯣꯜꯂꯦꯕꯀꯣ ꯑꯗꯣ ꯈꯔ ꯂꯩꯔ ꯍꯥꯏꯔꯛꯑꯒꯦ ꯃꯃꯤꯡꯁꯦ ꯑꯩꯅ ꯔꯥꯁꯤ ꯌꯥꯝ ꯀꯪꯉꯦꯅ ꯈꯜꯂꯤꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯈꯔ ꯂꯩꯔꯒ ꯍꯥꯏꯔꯛꯑꯒꯦ ꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯅꯦ ꯑꯩꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯖꯔꯅꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯁ꯭ꯇꯣꯔꯤ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯒꯤ ꯋꯥꯔꯤ ꯍꯥꯏꯕꯨ ꯑꯗꯨꯗꯨꯒ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ A Day in My Life with Newborn ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯩ ꯚꯤꯗꯤꯑꯣ ꯅꯝꯃꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯁꯦ ꯏ ꯅꯧꯔꯤꯕꯅꯤꯅ ꯀꯔꯤ ꯅꯣꯡꯃꯗ ꯀꯩ ꯆꯥꯏ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤꯗꯃꯛꯇ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅꯆꯤꯡꯕꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯀꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯁꯖꯦꯁ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯀꯣ ꯑꯗꯨ ꯁꯦꯝꯍꯟꯅꯤꯡꯕ ꯂꯩꯔꯗꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ